Johnson School की मनिंग थंगबलंबिदा मणिपुर सरकार न सारखिबा टेम्पररी मार्केट सेट ngasi वर्क्स मिनिस्टर डॉक्टर रतन कुमार न संगाखरे किलो मंगा की LPG सिलेंडर मणिपुर दा इहान हांबा ओइना फंगनबा हौरे अमदी जेनिम्स की ENT डिपार्टमेंट न पोपदगी ना तारक त्रबा अंगांग सिंबु कोक्लियर इम्प्लांट तौदुना ना ताहनबा ngamle मियंग ताबिरब सिमुताराम उक्सरी हौजिक मपुंगबा पाउसिंग Johnson School की मनिंग थंगबलंबिदा मणिपुर सरकार न सारखिबा टेम्पररी मार्केट सेट ngasi वर्क्स मिनिस्टर डॉक्टर रतन कुमार न संगाखरे थौरमदुदा सोशल वेलफेयर मिनिस्टर AK मीराबाई IMC की चेयरपर्सन A निमाइना मरोइबा मियोइसिंग ओइना सरुक याखि थौरमगा मरी लेनेना मिनिस्टर रतन कुमार न हाइखिबदा हंदक युआर हाकिबा अदुदा अमांग आता थोनख्रबा कैथेल अनि अदुदा फमलंबा इमासिंगी पोफम फमफम ओइना ngasi संगारिबा टेम्पररी मार्केट सेट असि साबनी तोंबिसना हाई स्कूल दा सारिबा कैथेल असिसु लालिबा जुन था फाउबी मनुंगदा लोशिनना बपानम थमले युआर हाबदा अकाय अतोय थोख्रबा कैथेल अनि असि अखंग अहिसिंगी रिपोर्ट लागलबा मतुंगदा दरकार ओइबा थबक सिंग पाइकनबा सेम साबा लोइरे इमा सिंगना कैथेल की सक्तम लूना ना अमदि मपुंगफाना थमनना बहोनबगा लोइनना खुनाय असिबु अफबा लंबिदा लमजिंगबियु हाइना फोंदोकी समाज की ओइबा खुनाय की ओइबा इवन अबगी राजनीति की है बता रहे मसी अबगी इलेक्शन रूल की ओइबा लेगा रूल की ओइबा दसु अचौबा मदुगी तांक कयादा मदु अबै थौरांग लौदन लाय नसी मसु अबै नसी की मणिपुर है बता रहे मॉडर्न मणिपुर कंटेम्पररी मणिपुर हुजी ओइबा सिदसु अबै इशू कयादा अबै माइग्रेल सिंगा अबै हिंगनबगी कोनबा खत नतना लेपाक सिगी ओइबा इशू कयादसु अचौबा थौरांग लौरग लाइबन नसे अबै खुदिन मन खारि खांगिबा अबै नमसी अबै अमुखन्ना अबै सेंजिलगा मदु स्ट्रेंथन तौगद्रा नत्रगा अबै करी तौबा यागदगे न हाइबदो मदुगी रिपोर्ट तुगी मखा पोना अबै मणिपुर सरकार न पाइखननबगी दमका अबै अथुबा मतमदा पाइखननबा मतम अबै कन्ना अबै होनजगे हरबसिदा अबै सिलेंजिन बिरिबा सोर्सिना मदु अदे अका यावदना अबै शांति लेना अबै मदुबा अबै समाज अमा ओहिनबदा अचौबा मतेंगमा अबै केथेलसिना ओहिनबिबु ओइसनु हाइबु वफमसि थमजरगा अइ मयाम पुनम पुक्रमजर सोशल वेलफेयर मिनिस्टर AK मीराबाई ना इमा सिंगी अमतो ओइबा अमसुंग अपुनबगी शक्तिना लमदमसी बिपाल तांगदबा चौखटपा लंबिदा हेना मियेंग चंगबियु हाइखे स्पेस यामना फंग्रे हाइदुना वारो बिबा तौदना मतम खतंगी वारबसु वाना लेमिननबा आई तरतगिसु सरकार की बाइकेदगिसु आई कोई अपील तौजरी आई कोई पिकलबसु पिकना तेलबसु आई कोई तेलब मतम खरा सिगी मनुंगा यारी मखै आई कोई माइंदो मयामना आई कोई लाइरिबा मयाम सिंजे आई गिनंगी मागी हाइबा खाइनदना मुचेन खोजेन तिनना आई कोई मचेन नुसी जानबा मोंगा मयाम एडजस्ट तौरगा अमतन फमिननबगी आई बाइकेदगी अपील सि तौजबनी मणिपुर दा इहान हांबो ओइना KG मंगा की ओइबा LPG गैस सिलेंडर ngasi मणिपुर की चीफ सेक्रेटरी ओनबकेश्वर ना लॉन्च तौख्रे क्लासिक होटल दा पांगथोकिबा थौरम अदुदा पोत्सक असि लॉन्च तौकिबनी सिलेंडर असि बामोलेकाई दा लेबा RBD इंडियन सर्विस ना इहान हानबो ओइना पुथोपनी थौरम अदुदा प्रिंसिपल सेक्रेटरी MH खान इम्फाल ईस्ट डिस्ट्रिक्ट की DC M Joy अमदी अतै IOC की मसक नाइबा मियोय क्या सुसरुयाके वांगाखिबसिंगना मणिपुर गुंबा ngaihak leitana ban blockade tawbana maram oiraga petroleum production pusilakpada awaba oiriba mafam asida asigumba yamna laina thangdok thangjin yaba gas cylinder fanganba asi manipur miyam ki oina laibak fawani phongdonaki chief secretary nabagishorna asigumba cylinder asi atei atopa distributor singnasu putoktuna manipur miyam da fangalabadi hena khudung jagani manipur miyam gi damak matamgi matung ina chahi kharagi matungda gas asi pipeline की खुथांगदा पिरकपा याबगी थाजबसु लै फोंदोखि अखोगी LPG से ब्लैक मार्केट तौरी होने खबर है यावी मदुगी प्रॉब्लम दो सॉल्व तौबदा याम अचौबा मतेंग पांगदबा दुगुंबा खोंथांग अमनी we really appreciate the initiative taken by the Indian Oil Corporation, especially Mr. S.I. Singh, who is the state level coordinator, and we also appreciate the works and cooperation given by their regional office at Guwahati to introduce this 5 kg LPG.
Jennings ki ENT department na pokpadagi na tarak traba angang simbu na tahan na nabapandamda cochlear implant tawduna manatahan bangamle hai na department asigi head Dr. M. Madhumongol na phongdokre department ta pangthokiba paw mi phamamada mana makha taraduna mamang chahigi October kumari da angang anida mai pakna manatahan bangamki ngasisu angang ahum implant tawkre hayeng ani amaga pangthokani hojik fawda angang tara implant tawna nabapandam thamli Cochlear asi Ministry of Social Justice and Empowerment na lem na pirakpani leruragadi yamna tangba lupa lag taruk hena piba po ni masi hablaba matungda angang sing marul thokna na ba wangang batambigani hana hapiba angang sing wangang bahore angang sing nata dre haina tumina mama mapasing na leithopi ganu chahi ani makhaidagi chahi ahum fawbi manungda matam chana layang hogadabani masigi khudong chaba si Jennings ki ENT department ta leire Kudong chaba si thada lupa lising tara mangagi makada income lakwa imung sing oigadabani chahi mangagi makada lebesing lem na tawgani mangadagi tara nithoi fawpada lebesing na tangkai puthokadabani surgery da changba hidak sing hojik fawba state mission director na lem na pirakpani hauji mapangi doctor sing na pangthoklabasu angang masing kumanga surabadi Jennings ki doctor sing na pangthokpa hauragani haiki Noi na si tadragadi loan ji toy tagi loan thokado wi center si su sum pixel lei na ta na khona bai si ya numaruni akoi na jik mayam prajara thamjaning badi ngang na ta dre na leitok bidaba hariba na ta da ngang sing si sahi ani makai ge hombo manungda tamjana layeng na hariba cochlear implant si hapaga kana gadong le gadi tamjana hapor gadi oi loan thokani ari punchi ru homba yam nungai punchi mo gani hariba facility is here koi Jennings ki ENT department da leisure mana tara wangang sing si matam sana ko biro koi na number mo kai layang ga koi mana ta na koi kona jagani Manipur ge amata ngairaba medical college Jennings ki oina kokta aso open yaro pamatamda layang na bakhulai craniotomy machine set lupa crore ama hena piduna leigadori ISTV news na phangba paw matung ina Hariba senfam asi Jennings masagi karakpa revenue gi senfam dagi leigadori bani hari paw asina makha taraduna khulai asi leitabana maram oiduna lamdam asigi praja singna kokta aso apan yaro pamatamda Jennings da layang bangam dabdagi atopa private hospital da sel ka hena changna layang duna lakiba adu Jennings masagi oiba khulai asi leirabadi kokta aso apan yaro pa matamda basic oina khara makhaidi soidana layang bangam lagani hari Kokta aruba aso open yaro pa amadi koki tonga ba lena sing narapa matamda mapungfana kok operation tawduna analayang gitabak chathagadaba machine adudi hauzuma ki di Jennings ki oina leibagi plan leitre hari amaromda urology department ki oina su matamga chunaraba khutsukulai sing athubu matamda leinana ba plan leire hari Lamlong Kaitel matamga chunaba mongda semgana ba honari haina MLA Y Irabona Lamlong Kaitel temporary set sangabagi thoromda phongdokre Kurai Lamlong Kaitel Development Committee na sinduna pangtokpa sangabagi tarom aduda Lamlong Kaitel Fambi apunba nupi lupi President A Apabi amadi Secretary RK Bimola Susaruk Yake Committee ki Chairman TS Bonna handakta UR habagi thogdokta Kaitel asi tekibadagi committee na semduna matam kharagi oina sang ama thamna bahonabani lagliba April thadagi anova sang ama sabinaba sarkar na honabiyu temporary set asida perform chamaga marifu manga rom phamba yagani haiki MLA Y Irabona Lamlong Kaitel asi matamga chunaba mawngda sanaba sarkar da takshinba yamna kuire Kurai Girls amadi Primary School asi hongdoklaga mafam asi kaloinana hanagi Kaitel sang asida sananaba inglisani taramari dagi takshinba hokrabani Imphal East District ki oina yamna pikpa Kaitel ama oire ngasi sangariba sang asi Kaitel fambi singna fazana sizinnabiyu Kaitel hongjinba matamda chay naba thoktanaba honabiyu haina phongdokhi Sige radio no sabi gero ni hai Namun terbuka di dalam kampung itu, di bawah sini mana berpari tapi bah kerja orang ni le, hari le, jaga itu sahut lagi. Karena suara kan dari mana luar haji bah, Januari Januari bah, jadi maka kalau macam lakukan tadi hari itu kalau report itu mungkin jadi report macam tu betul, ini ada semua. Karena labor tennis unions or dari labor kerana mengkata development committee haji lah, kena haji lah. Labour tomaga sansan sing sing apun kuno kama sing khangpa lena awi longai di kunta pun kurai di hangang ni keti gawi Labour honorable MLA sing knowledge masi lode
NDA government na miyam gi mayokta thabak tawba kangluk naiba thawong kaya gi mayokta CPI na lebak sin bathungna khongjang sangsingadawri Manipur da su yaushang matung dagi khongjang horagan haina CPI Manipur State ki Secretary Dr. M Narana phongdokre Irabot wawan da pangthokiba pawun mifamamada Dr. M Narana NDA government na tawgani wasakiba thabak kaya thabak oina pangthok tabadagi miyam ningba kaire isu kya na thaina na bohonarakpada lebak asida leriba awangba thaki mahi tampham sangsingda Sangha Parivar gi matang da education bu saffronization tawduna kangluk ki oiba wakhalon sagatuna mahiroi luchingba sing amasung vice chancellor kaya sindok na bohonari asigumba lengak asi fattabadagi hena fattabalengak haibadu oide haina lawi communal oiba agenda kaya pakhaliba thabak sing asigi mayota India pumbada campaign park chauna chatharagani haina phungdoki anoba sangha parbarika mari lena bakangu ma sinjina bohonarpa the whole country is now revolting. Right thinking about chokat pamba, achung pamba praja kya haurak taranga sidi. Writer singbu attack torpa halakpa loina institutions sing attack torpa punma sigi mayukta nasidi journalists sing punma academicians sing ukil sing harotki hauri ihu se masi angakpa amta thoki deriba mongdalai. These are very bad symptoms. Saswanasi patta badagi henna phachilapta maike romdala ena koi communist party in lawi maramaduna singba communal oiba agenda kaya di yumpham oiraga paikhalaiba NDA government gi thoshin sing siki mayok ai koi bharat ki praja punamakta gyan tamina na campaign ase lepalai tan chatharagani Manipur desu campaign asi yoksam matung sidagi di koi chathajagani Ngaran until NSCN IM Oigani Jingnaba Kulai Paiva Sina Hairok Part 2 Jingdol da Dam Sabagi Leba Sinmi Taramathoi Puramba Paisa Amadi Mobile Bunkiba Tawdok Yaning da Bafongdok Tuna Ngasi Hairok Part 2 Litan Bakongda Biam Gi Oiba Mifam Ama Famduna Kananena Kre Mifam Aduda Thamlai Khulgi Chairman T Mesul Maring Wabajing Khulgi Chairman MC Modul Maring Hairok Naga Panchayat ki Chairperson Kes Mala Pradhan Amadi Club ki Luchingba Kaya Susaruyaki Mifam aduna ngarangi thawdodu kanna yaning daba phongdona ki khul thangnana leriba furup singi marakta nushina danaba asigumba thawdok thoan biganu phongdona ki thawdodu da January by NSCN IMG cadre sing numit humni gi manungda government na faduna cherak pi drabadi thawdodu ga mari lenena semriba peace committee na khongjang sangsinba hairok ta leriba BSF na hairok ki akoibada leriba miyam ngak senba ngamdrabani na atopa security force ama thambiba haina warep lokre Sabab surga laiba kusuma sagar laiba mola kathi tayo suki India government da kara ida tayo on sam sana magi ado ai pande yemba la seba koja hum amuslo sabab suna ba thamba dojar yesibi tata mai khado ba masim Manipur he thore aya mana prasnagi maramdaya ho oyele April kuntarukta China gi Beijing da pangthokadoriba Abu Radio Music Festival da saru yarunaba thokchom lansana chanu Asia Pacific Broadcasting Union na khalakle hauze 12 class thariba lansana chanu kongbadagi TS thawyang machanupi ni festival asida magna maitei isei sakani panbayai ingnesani taramarida Colombo da pangthokiba festival da mangka mayang lambam na India gi oina mahut siluraba matung lansana na anisuba naha oiriba All India Radio gi artist ni haidi Bago Marathon at break amatang. Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sizinnabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinnaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga layingba budi nadringai da saksal hobana hena fai Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa
tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu break batungda taramukchari board na sinduna hawjik chathariba class 10 examination asigi private center singda desa amadi AIMS ki volunteer singna chattuna yengshilubada mahut silaga exam tharamba ama faraga tanthokre Mahiroida not Pishina Naba School gi toilet manungda sindoktuna leramba oja amasu fare haidi kaisam pata leba desam gi office ta pangthopa pawin mifam amada desam gi thomi amana en tomchau higher secondary school da center taba mahiroi amagi mahut lilong turel ahan bidagi MD Salman Khan kauba amana mahut silaga tharamki mahak board ki flying squad ta khangalaba matung tantokhi amaromda mayang Imphal da leba Eden English School gi MD Abdul Malik kauba Oja amana school gi toilet manungda carbon copy thaduna wahang paukhum exam thadiba singda pinana bataram ke board na handak thokiba order amagi matung ina sarkar gi school gi oja oiragana suspend natraga FIR panba private school gi oiragana school adugi recognition kakpa haiba wafam adu thabak oina pangthopiu haiki wasi koi lakadoi subject sing asidadi board ki mari leina bo totina akan ba ming chang kanda board ki Flying Squad sing su sab saba magi mathau sing adu tawbiu loina na tariba tongan ba center singi akoi invigilator sing na su magi invigilator ama oibagi sab saba mathau sing adu sungsoi dana pangthok piu aduga antak board na thokhiba anauba order amagi matungina koi government gi school gi oja oiragana oja sing adu akoi suspend FIR lokpa amadi koi private school gi oja oiragana akoi school adu akoi recognition kakpuna sing ba tawgani haina thokhiba order adu sungsoi dan thabak ton thokadabani Transport Department amadi BRO ani longtunaraga Imphal Dimapur lambida free tharaga Imphal Jiri lambida athingba thamliba asigi aronba agenda karino haina Transport and Drivers Council gi President H Ranjina Phongdokre Barak thong chatpa yadabagi hukum thokiba asi miyam wahanbani athingba asi khudakta lokthokpiu sabal oiraba barak thong chahi fajingai da chatpa yadriba asigi maramdi GRSE company gi technical manual da yawba pot puba gari sing lanbada reinforcement oina timber component ki sarukta upak amade wheel guard hapkadabada sel tongnanaba steel plate hapadagini Imphal Dimapur National Highway 2 dadi ton kuntra natraga nifu haplabusu athingba leite Supreme Court ki niyom gi wangmada pot puba gari sing lambida chatpada Transport Department na athingba thamde Department asina asoiba BRO gi mathakta action loba ngamde hairaga gazette notification thoktuna athingba thamliba karigino BRO thengnaba ngamdrabadi tumina leviu TDC na thengnajage BRO na aramba thabakya chathabada Transport Department amadi Chief Secretary na tumina leishinba si pende haike Nipu government su BRO gi mathakta haiba ngamdre aduga moi mathakchi action loba ngamde hairaga kari maram gi Transport Department na mokho gazette notification thoibana maram karigino aduga NH2 dana haiba gari mayam ama sali sida ton kuntha hapasu nifu hapasu any take hapasu free thadoisi kari arun me agenda karino ba BRO na sanai ba rule sida Transport Department si yawrabra ba thongi sarukchi runner si yono wori si ugi saruk yawbase aina haibana teba light na haibane ba moigi company sina haijabane moina sariba thong company sina haibane ba aduna haiba thongse masi ubak si sindokbi hanbiu Manipu government na sindohanbiu natraga Manipu government na sembiu natri haragana didi sida haibiu ba thong sigi ubak se selona aikoi singe ba heta numi nini humni manung da aikoi uji khairanga khole anyhow aikoi singe ba moina ubak na pandribagi maram se karigino haikanda ubak si na palaga di thuna repairing da sengra changa da ba madu sen changbagi mahutta makoina chathok chamana phaidna Iboyama Smang Lila Sanglen da Chatarakiba Krishi Mela ngasiluisin kre Agriculture Department ki State Agricultural Management and Extension Training Institute na sinkiba mela asida Agriculture Technology Management Agency amadi District Agriculture Office na stall kuntra rom na sarupyaki Imphal West ki District Agriculture Office amadi Atmana ahanba manap phangkre loishinbagi tharomda Parliamentary Secretary Victor Kaising MLA Jamhenglum Panmei Agriculture Department ke Additional Director PH Rajendra Susarukya ke PH Rajendra na mathang chahidagi Krishi Mela asi matam sangna pangthongna bahonaragani longmi singi damak Imphal East Ukrul Thaubal amadi Bisnupur District ta Param Pargat Krishi Vikas Yojana April thadagi haunanaba thaurang leire haike Parliamentary Secretary Victor Kaising na Manipur da lau singubada miyeng
थंबता नतना अतोपा लंबी लेते लमदम असिगी मौसादगी लेजरकलबा पोथोकसिंग थादोकलगा मपानदगी ओइना सिजिनबा असि यारिबा मखै तौरोइसि हाइके the quality of the soil. हौजिक चथरिबा क्लास 10 गे एग्जाम असिदा कुंबी सब सेंटर कुंबी आइडियल हाई स्कूल दा एग्जाम थाबा संबलै सेकपिन स्कूल गी महेरोय अमा था असि निपान गे मैथ्स थोपन नुमिता एक्स्ट्रा चे पीयू हाइबदा पीदबदगी पुंखाय अमरोम हेना इबा फंखिदबगी मतंगदा ngasi आइडियल एकेडमी दा महेरोय गी ममा मपा बोर्ड की डिप्यूटी डायरेक्टर अमसुंग एग्जाम गे ओसी यावना फमिनदुना वारी सानक्रे महेरोय की इमुंग मनुंगी माइकेदगी थौदो अदुबु पेंदबा फोंदोपगा लोइनना मतिक चादबा ओसी लौथोउ महेरोय गी मांगखिबा मतम अदुगिदमक ग्रेस मार्क हाकदबनि हाइना थमखि डिप्यूटी डायरेक्टर लाइस्टर मंगीना महाक्ति चुमना सेंटर अदुदा इंस्पेक्शन लाकपनि इशू असि कंट्रोलर गी थाकता पुन्ना फमिनदुना करी तौबा याबगे हाबदु येंगसी हाइके मणिपुर नागा पीपल्स फ्रंट MNPF के अहुम सुबा राइजिंग डे थौरम लुबसिगी जनरल हेडक्वार्टर अमसुंग मोबाइल बटालियन सिंगदा पांथोकरे हारी लुबसिगी असिस्टेंट पब्लिसिटी सेक्रेटरी थॉमस नुमाइगी चेरोल अमना हेडक्वार्टर द पांथोकिबा थौरम दा लुबसिगी चेयरमैन फ्रांसिस ना मणिपुर मियामबु इकाय खुमनबो उत्पगा लोइनना यावल इहौदा लेखिद्रबसिंगी मफमदा इकाय खुमनबो उत्के चेयरमैन फ्रांसिस ना मणिपुर दा चिंगमी अमसुंग तमी मचिन मनाउनी मिरोल कया चाना चिनना लेबिनदुना लेबाग असि ngamginarakhibani ngasimak maitegi lai haraubada tangkhul saba yaudrabadi lai harauba loisinba yade mera hau chongbada jingmi tami haraute yamna pot lanaba maitegi luhongbada tangkhulgi leirungfi yaudaba yadaba asina jingmi tami asuki matik nangnarami haibadu taklibani Manipur da India gi mathakta ningtamba taliba yawlup sing punsilaga ekhoigi yeknaba kanano haiba khangminaduna amata oina punsinduna Manipur gi ningtamnaba India gi mathakta lanthengminasi India government na hauzik Manipur gi yawlup kharaga wari sanariba ase waroshin puraknaba natte masina maram oiraga Manipur mangnanaba sinba policy amani NSN IM ga accord tawriba asisu apunba naga miyam gi interest natte masidi NSN IM khaktagi oiba interest ni haike National Program for Control of Blindness Thawal District na Nepal Suba Glaucoma Chayol Thorom ga mari lenana Palel PSC da ngawdong laibra yengthopagi kema ma pangthokre kema duda mioi marfudra humdoi layang bagi manungda taramanga ngawdong laiba thengnake District Nodal Officer Dr. KSS Memchana ngasi ngawdong laire khangdoklabasing tha asigi tara humdoi da District Hospital Thawal da lemna operation pangthokani JNM samadi District Hospital gi Dr. Singaloina duna pangthokadariba operation asi District Hospital asigi oina ahanbani haike Mamang thagi kumanga da Lausik Khongjau Canal da sina fangkiba MD Rafiq Bisiga mari lenana Khongjong Tekcham dagi mioi ahum fazin kiba yaning di haina Khongjom Circle gi akoibada leiba club organization amadi JAC na miyam gi oiba mifam ama Tekcham Gram Panchayat pangthokre tha asigi tangtara nipan fawbi manungda asengba miharpa putoktuna maral leitaba sing thadoktrabadi Khongjang kaya changsilagani hairi JAC gi secretary Tekcham Angobina Mihar adu ireng banda thokpa thodo ni ireng bandagi mioi amana huran chinthi gi thodo ama leire haina makoi humbu kokhibani makoi bu kokhiba mioi singbuna maral leite haina thadokraga makoi da maral season ba yaning de haike Joint Frontal Organization Tamenglong na haukiba yimsa kaisa nomitagi Tamenglong District ki manungda National Project sing thingbagi kongjang changsinba haukre organization gi convener Di hukamangna government ta DC transfer tawkinaba kayarak hana khangalabasu ngasi fawba thabak oina pangtoktre demand asi phangriba fawba khongjang handokloi haike public ki suni akoi edition se ngasi ki decision transfer sati pa decision ngani ya ni ruba maruwe ba sorti ya na mase tu matam la yekshin ruba NPF की नोमगी ओइबा पॉलिटिकल कॉन्फ्रेंस amangasi Indo Stadium Tamenglong da pangthokre thormaduda state unit ki president Awangbo Nyumai vice president ST Beton Ukril Chandel amasung Tamenglong gi ADC member sing state unit ki thaupuba sing susarya ke ST Beton na NPF asi underground party nati miyamna khanariba asi aranbani masi regional political party amani haike
Awangbo Numaina Tamenglong District Hiram Kuding the Sotari District Asida Government ke mihut amata leitabagum tawi District Asidagi MLA ani ruling the Gyawbugi Matakta Home Minister Lerabasu District Asigi Miamdi Tangdu Leitana Labor Fangdri Haike Reserve Bank of India amadi Central Bank of India ga kusamnaduna Banking Ombudsman Northeast Region Guwahati na sinduna Banking Ombudsman Scheme Ingnisani subnataru ki matangda awareness scheme ama ngasi City Convention Center da pangthokre Manipur Police Housing Corporation ge Managing Director P Malana Gaudana Taurom adu haudoke Taurom adu da tongan ba lead bank public amadi private sector bank sing nationalized bank kaya ge mihut singna sarupya ke Reserve Bank of India Imphal gi CGM Hauzai Thangzamuan Banking Ombudsman Anand Prakash amadi Banking Ombudsman gi Secretary Anil Kumar na chingba miyoy kaya susarya ke Anand Prakash na ISTV News da pungturokpada bank ki customer kaya na kudungcha da kaya may unariba asi hantahanan na bapandam da awareness program asi pangthokpani. In Manipur itself, we have been to Thawal, Vishnupur, Churachandpur. Okay, so that's why we are going more and more to the public, so that they should know. And now awareness is increasing, but still, as I told you, now Assam is the first position holder in the number of complaints being lodged. After Assam, Tripura is there. Then third is Meghalaya. This comes fourth. I want this to pick up more in this state. Nakalamarom da Reserve Bank of India Imphal CGM Hauzai Thangzamuana Manipur da banking service asida awat kharadi leide Manipur miyam da financial inclusion hengana bahonari haike. There is lack of awareness from people in Manipur what they can expect from banks. Unless there is understanding of what can be expected from banks, the public interaction with banks cannot be happy. So we want to bring happiness in banking service. So this banking ombudsman provides grievance redressal mechanism and modalities, which is very good for the public to know and understand. This is all about creating awareness. Bharat Sarkar ki guideline makhada Vijaya Bank na paikhatpa corporate social responsibilities tharom gi matung ina Sawambung Sarem da laiba Namjok Lung High School da saba nupa amadi nupi machagi toilet sangabagi tharom amangasi school asida pangthokre tharom aduda Kurkul Upper Primary School gi mahiroi nupi macha anida graduate fawwa tamnaba bank asina sel gi tengbang pibagi draft su yanthoke tharom aduda Vijaya Bank Regional Office Guwahati gi Assistant General Manager SK Saman Vijaya Bank Governor Road Branch ki Branch Manager David Rongmai amadi atai bank ki atai maru oiba miyoi kya susarya ke SK Samanna Bank asina sendong amata thidana miyam ga mari fana thamnaba thorang asi paikhatpani Swachh Bharat Abhiyan gi thabak thoromda mateng pangbo oina Vijaya Bank na toilet ani asi sabani Cycle Imphal City Branch na Sarkar gi school da tamba lairaba pangkai gi manung da leiba nupi macha ani khangatuna graduate fawba mahi tamanba gi sel pibani haike School asida class 3 tamnibi PS Prameshwari gi oina lupa lising marifu class 6 tamnibi N Anupama gi na lupa lising humfuga manga kaithokle Class 12 fawba chahi gi oina lupa lising manga class 12 mathakina lupa lising tara pigani haike People's Development Society New Chekona USA International Limited ki matenga loina na numit 8 nigi Classical Silai School Training Program ama ngasidagi New Chekon dalaiba society asigi office ta hodokre tharamadu da MLA SBra Desbandhu Club Behra Bazar ki Secretary Avijit Chaudhary amadi Chief Executive Officer TS Biramango susarya ke MLA Bidana Fundo ki bada skill develop tawbana work culture sagapada natana semelon fagana bangami ngasidagi hogudoriba training program asida saruk yariba singna thawayawna tungda mai pak na bahona si haike District Health Society Bistupur gi makhada Anoba Mangal Foundation Ithing Sendra Thangana Sinduna Pre-Conception amasung Prenatal Diagnostic Technique ki matangda nomugi oba awareness thorom ama Thanga Singla Kaitel Pangthokre Thoromaduda District Family Welfare Officer Dr. Shyam Kumar RK Bimol Chandra Pradhan Oramba L Manisu Sarya ke Taromgi Sarugama Oina Children's Models Academy Thanga Kunjem Lekai gi mahiri singna Khongchat amasu chatke Tawbungkhok awang lekai dalaiba ipa loya lakpa ima nungthel laima anigi laisang amadi community hall ngasi social welfare minister AK Mirabai na sangakre Tarongga mari lenana minister AK Mirabai na
lamdam asigi leijariba umanglai singbu mutkidanaba ningtina ngak senbagi thabak miyam punna lokhaminasi haike raba mutanaba khungul asi mutanaba honabada leihoriba ekoi leiba naharon singna asigumlaba ekoi gi leiba samga sagatba kaya singna se ekoi anongna paikhatjabani mamang thagi kunipanda qualified mamang ngakrapat local da sina fangkiba tungnung hatnai kim jo misigi matang da semkiba JAC amadi Maira Paibi Club Organization amadi United NGOs Mission Manipur na punna sinduna lamlang hupi jote community hall da misi adugi matang da khanane naba mifam ama pangthokre mifam da NGOs Mission gi Sobita Mangshata bam JAC gi convener Y Mepak jote M Pal Bisnupur gi President and Thambale Mesusal Yake mifam aduna misi asigi asengba lanlalajin athuba matamda government na puthu post mortem anirak suraba fawba report pi debagi maram karigino haiba warep lauke SDPO Sarangthem Hemantana Luchingba Police ke kangbu amana ngasi nungtil miyoy ama heroin gram chaniga kunga kona na pare faglaba miyoy adugi maming MD Tomba Chahini Fuganipan Faudai Mayay Lekay Dagini Marathan ating break amamo Old Lambuland opposite GP Women College. Admission open for class 11 and 12 sciences. Foundation course for physics, chemistry, biology and maths. Duration 5 months. Board for CBSE and COSIL. Class commencing from 4th April 2016. Only 40 students per batch. India gi ahanba National Awardee Government of India na piba Silver Dew. Makhal suna leijare half liter 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact tobiu. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal break matungda mukana taran mungsari Thawbal District United Women's Development amadi Bengali Football Club ka kusamnaduna kadana kunai londa nupida piba chaitheng amasung wakhainaba pambai habe hiramda kananenaba mifama mangarang arong ningthau laibung bengida pangthokre tharamadda Thawbal imagi Vice President Case Mema Kaisam Hera Susavya ke Human Rights Initiative ke Executive Director Joy Kumar Wahangbam amasung kadagi President Y Ratan Kumar na resource person oike ICM na Nabat Kaloina na Manipur gi Cooperative Society singi Development Plan gi matangda numit humni chatharaki ba training ngasi ICM da Lushinkre tharamadu da ICM gi Chairman L Tompisak Nabat ki ADM RK Yaifaba Director ke Joy Chandra Susarya ke Chairman Tompisak na Lawu Singuna Chada Marifugi Semitlon Oibalamdam asida sinfam asida mipal tangda na bokonaga dabani matam gi oiba anoba Loksing Tan sinba tangay fade haike ICM ki Director ke Joy Chandrana Lawu Singu bagi damak center na pitharakpa khudong chaba khudimak lawmi singda yahon batangay fade organic farming da miyeng changduna anobo matam gi khudong chaba sing lawna na bohonaga dabani haike ADC Sadahis na khulgi khulakpa Chairman Headman amasung Kangpopi Block ki tongan ba khulgi Secretary singi oiba apunba mipama mapangtokuna District Council asida nungsi chanana chakwa tharangi matangda punna thabak paikhat binanaba apunba mifam ama Kangpopi da leiba council gi hall da pangthokre mifam aduda ADC Chairman Thangjaka Misau atai member sing amadi tongan ba khulgi Chief Chairman Secretary Chamri Romna Sarubya ke ADC Chairman Hawkalal Hangsingna District Council asigi manungda leiriba tongan ba Village Chief singa council ga afaba mari thamnaduna Sadai Hills pu mapung fana chakhona na bapandamda mifamasi pangthokpani Sadai Hills da leiriba furup singi nat amasung saktam punna ngakmina na ba tangay fadaba lei council gi administration da furup naibagi wakhalon leite haike Manipur gi masak naiba aiba Khumantem Prakash Singh da chahi khudingi saite thopanglup na piba Gopal Sharma award chahi asigi oina piragani Manipuri law culture amadi saite gi damak aiba sina lawriba thaudangbu ikai khumnabu utpa oina award asi pigadabani award asida sel oina lupali sing tara citation amadi lengyan fi yauri Imphal West Commando na Khuyathong Senapati bus parking dagi PLA RPF ki active member ama fare hari police ki PRO gi cherol amana
Fagalaba Mio Asigi Maming Tongam Gyanendro Jay Yankego Humdoi Apokwa Lekidraba Yaima Tangmeban Polem Lakai Dagini Heidi Earthquake Resistance Construction Techniques and Retrofitting of Building Habisida Numit Humni Chupna Sathagadaba Workshop Kam Masons Training Asidagi Lamyan Basangenda Hokre Tormaduda Mahot Amadi Sports Ki Commissioner R.K. Dinesh Singha Manipur Sarkar ki Consultant R.K. Nimai Mahot Ki Director Nepram Git Kumar Namaroi Bamyo Singwena Sarvya Ke Manipur Building Center ki sponsor Makada Northeastern Nations Union Manipur na Sinduna Pangthokpa Tarom Aduda Akhang Ahi Kaya Susarvya Ke Tarongomadi Lenena Commissioner R.K. Dinesh na Mystery Singna Matam Pumnamakta Yum Saba Matamda Section Gadabani Haina Phongdoki अखोइना सुम उजबदा अफबा मिस्ट्री लै फतबा मिस्ट्री लै अदुबो अखोइ सिस्टम दि लैते सिस्टम मैदि करिनो आई हाइजागे सुम मयाम न वारो बिगनु करिनो अखोइना पामिबा सिस्टम से हाबदो अखोइ मणिपुर द चटनाबिदि अतै लमदा सुनि मिस्ट्री अमा ओय हाइ ताराबदि अहाइबो ओजा नत्रगा खरा ममिंग चटपो ओजा मखादा थबक खरा सुरगा मतम खरा माना तौरी मोंगदु येंगागा हाइरे हारा कांदा मागी अमुक इंडिपेंडेंट प्रैक्टिस तौरप मसीने यारब्रा अखोइगी हौजिक चटनबसे अवाबा मना बिल्डिंग से साल ओइरबा मतुंगदा तसेंगना आइन की मतुंगिना दी बिल्डिंग इंस्पेक्टर लैगदबनी बिल्डिंग इंस्पेक्टर सिना चटना येंगदबनी युम सारिंगे मतमदसु युम साल ओइरबा मतमदसु सिगी युम से मसी स्टेबल ओइरब्रा सिगी युमदा पालिबा मईगी फिटिंग से यारब्रा सिगी युमदा लैरिबा इंसुलेशन की कोट से वेदर रेजिस्टेंट ओइरब्रा हाइबदी नुंसा नत्रगा नोंग तारकदा चेखाइ रोइद्रा सिगी युमगी युमभम से हयेंग लेंग ओइद्रा हाइबना चिंगबा बिल्डिंग इंस्पेक्टर लैगदबनी चटना येंगदबनी Tagyal Khongbal Maning Lekai Dalaiba Ima Ibema Tarunganbi Thongang Macha Lairembiki Nauna Saba Sangne Namangasi Sangakre Taramanduda Tagyal Jila Parishad ki member Aung Sangbom Manimala Ima Ibema Tarunganbi ki President Thoiba Maitei Lamjau Tongba Jila Parishad ki member T.S. Hemanta Patsoi Kendra Social Affluent Organization ki Chief Patron C.S. Bijoy Susaruk Yake Ngasi ayu pung tara rom taba matamda Khagempali Panthak Thangjam Bondagi Chehi Humbudra rom Suraba Khumukcham Singhajit Koba Miwe Ama Yumdagi Thokibidagi Hanjilaktre Nupa asi fit manga inchi mari wangi masapai mahana thokiba matamda t-shirt angoba ama litke amuba machugi khongrau asangba ama setke wakthang naba machugi yung tupi ama upke kanagumana ahal asibu thengna birabadi manak napa police station da pau pibiu haidi hauzik sanabagi pau Ngasigi sanabagi pauda Manipur Arm Wrestling Association asinduna kuntramari suba State Arm Wrestling Championship April amadagi Model Club chinga makhada pangtholagani saruk yaning basingna local unit club singi kuthangda tha asigi kuntra faubi manungda entry pisilakna ba khangali Championship asidagi Nagpur da pangthokadaba nifurak shuba National Arm Wrestling da saruk yagadaba sanaroi singsu khangani Junior, Master, amasung physically challenged anari singnasu makoigi original certificate official singi mamangda utkadabani haidi. All Manipur Volleyball Association gi miyeng makhada Recent Youth Club Moidang Pokna sinduna anirak shuba state level intervillage volleyball tournament March 22 dagi kuntare fauba Moidang Pokta leba club asigi ground da pangtholagani. Tournament asida saru yaning ba club association singna Volleyball Association ki office natraga club tagi form lawduna March 19 fau manungda pisinba yagani hairi makhataba sanabagi pau boyai ningthauzam dagi fongbigani ngasigi sanabagi pauda cricket BCCI na Manipur da cricket masana da akhanaba miyeng changba haurukpa loinana Manipur dagi international gi thakta masak naiba cricket sanaroi sing puthokna bagi pandamda Manipur Cricket Association sinduna tournament kaya pangthoktuna lagli masigi saruk ama oina association asina sinduna luang sangbam gi luang pokpa cricket stadium da tha sigi tang mapal dagi team tarana group ani thokna khairoktuna chathariba ahum suba MCA W Pralhada amadi W Ramananda Elite Tournament ki ngasi sanakhiba match da Cyclone Thangmaibanna Model Club Singa Makhabu Ran Nipu Mangada Mighty Bapikre.
साइक्लोन थांगमैबन टॉस ngamduna ahanba innings ki batting tawda over nifum doiga ball manga da wicket loina turaga run chamaga 58 lauki masigi paukhumda anisuba innings ki batting tawkiba model club singa makhana over nifuma thoiga ball manga da wicket loina turaga run chamaga 12 khak lauduna match asi maithi khibani ngasi sanakhiba match asida cyclone thangmaiban gi sanaroi williamna wicket ani amadi ball nifuma thoida run 13 lauduna man of the match takre hayeng ground asida force Khetrigao amadi RRCC Surachandpur ga sanagani amaromda association asina sinduna Langthapal public ground da team tarom roina group ani thongna khairutuna tha sigi tang mapaldri gi chathariba ahum suba MCA plate cricket tournament ki ngasi sanakhiba match sa YWC patsoina KIYC Khetrigao bu wicket nifal da maithiba pikre KIYC Khetrigao na toss ngamduna ahanba innings ki batting tawda over kunthraga ball anida wicket loina turaga run chamaga sumna mari lokhi masigi pakhumda anisuba innings ki batting tawkiba YWC patsoina over kunithoiga ball manga da wicket ani khak turaga apiba target adu yauduna match asi mai pakhibani match asida YWC patsoi gi sanaroi James na wicket manga amadi run 13 loduna man of the match takre hayeng UCC Uripok amadi Shanghai Champion Cricket Club Singjamai Thongam Laikai ga sanagani Makatana ngasi nomugi oiba ingasai pau pambigani ICAR Lampel Party ki phangba pauda ngasi gi khwaidagi sakhiba degree Celsius 8.1 khwaidagi ingba degree Celsius 13 nungshita yawba ising manil gi sang ayukta sada marphuni thoi nungthilda sada nifumari oiki ngasigi nong tagini Johnson School ki maning thangba lambida Manipur Sarkar na sarakiba temporary market set ngasi Works Minister Dr. Ratan Kumar na sangakre Kilo manga gi LPG cylinder Manipur da ihan hanba oina phanganba haure amadi Jennings ki ENT department na popadagi na tarak traba angang singbu cochlear implant tawduna na tahanba ngamle ISTV na pizza pau matan se sinjari miyang tabi de singbu mukana